Akaswani Imphal Ningthoukhongjam Suni na pau pajare ahanbada maruiba pau. Anauba sahi English ngani kulhumdoibu miyaun taramna okpaga loinana harau nungaiba phongdoknari. Kendra na paikhatpa New Integrated Food Security Scheme ngasidagi chanaba hauragani. Malemgi leibak kharada COVID-19 gi anauba case hengalakliba asigi yenglaga Pradhan Mantri Narendra Modi na akanba cheksul thawrang lokhatnaba khangankre amasung sarkar na hairi China, Hong Kong, Japan, South Korea, Singapore amasung Thailand dagi aeroplane tongduna lakpa passenger sing ngasidagi hauna RT-PCR test tawgadabani. Anauba sahi English ngani kulhumdoibu miyamna taramna okpaga loinana harau nungaiba phongdoknari. Manipur dasu anauba chahi haubagi thawram paksana pangthoknari. Mafam kayada picnic chatpa amasung chacha haijanabagi thawram kayaga loinana yaifa mangol pinari. Akaswani Imphal gi ipau kangbunasu anauba chahina lakpada miyamda yaifa pauzal pizari. Anauba chahina lakpada Rajyapal La Ganeshan, Mukhyamantri Nongthombam Biren, Mantri MLA Singh amadi lalai lup kayanasu miyamda yaifa pauzal pirakli. Mahaki paujelda Rajyapal La Ganeshan hai Anauba sahi English ngani kulhumdoibu aikoin anauba asa amaga loinana taramna uminasi anauba chahina lakpada chawkhotpa nungayai phaba mara chetpa rajya ma ohenaba aikoin pun honaminasi. Mahaki paujelda Mukhyamantri Nongthombam Biren hai anauba sahi English ngani kulhumdoina lakpada rajya sigi kanglupum numaki marakta amata oibagi wakhalon hena chesinba oirasanu Anubu sahi asida rajya sigi sakhut thorang kaya hena paikhatuna sakhutpagi maikaida khongjel yangna changsinba rajya mu ohenna honabada aikoi pumnamakna thaudang lominarasi. Manipur Pradesh Congress Committee CPI amasung Manipur People's Democratic Front nasu anubu chahina lakpada yaifa pauzil pirakli. International Peace and Social Advancement IPSA nasu anubu chahina lakpada lamdam asigi miyamda yaifa pauzil pirakli. Anubu sahi asina lakpada ing tappa hana shunaba mikap mirau ko leitaba Purup Kanglup ki khetnaba yengthinaba yaudana lamdamama purokpo oirasanu. Anauba sahi inglisingani kulumdoina lakpada Rashtrapati Draupadi Murmu na miyamda yaifa pauzal piri. Magi pauzelda Rashtrapati na hai anauba sahi asina anauba asaga loinana nunga yaifaba mai pakpo oirasanu. Rashtrapati na hai anauba sahi asina lakpada leibak asigi miyam amata oibagi saktamna sakhotpa purokpo oirasanu. Uparashtrapati Jagdeep Dhankar na anauba sahi gi miyamda yaifa pauzal piraduna hai Mipung kudingmakna nunga yaifaba thabak kudingmakta mai pakpu oirasanu. Numirumi chathagadaba imoinu imagi pauzil puba khongchet ama Manipur Handloom and Handicrafts Development Corporation gi chairman MLA Khongban Tabam Ibom Chana ngase yuplam thakre Ningthou Sanamahi Temple Board na sinba khongset asida myu yangkhai na saru yaba loinana tongan mafam 15 da imoinu imagi pauzil puduna chatkani hari. IGR South na sinduna Ukhrul Jilagi Sangsatagi lakpa mahiroi singi National Integration Tour ama chalurba matungda ngarang Mantri Pukhrida laiba IGR South ti complex thunglakre maduda mahiroi 13 amasung oja ani yauri makoina Dehradun Agra amasung Nai Delhi na chingba mafamsingda mamang thagi 13 dagi hauduna mathang chalurba matungda ngarang halakhibani. Assam Rifles ki chirol amada hai awang nungpok lamdamda lairiba angangsingbu asigumba educational tour sing shinduna pak sauraba laibaga sigi saktam heritage culture amasung awang bathaki mai tampam sing kaya yenghanduna makogi pungning thogatli. Tour chaluba mahiroi sing adubu taramna upugi thauramda Assam Rifles ki Inspector General wari shanabada mahiroi sing amadi oja sing aduna khongchet adugi mai pakpa amasung nungaiba kaya phongdoki hari. North East Slope Food and Agro Biodiversity Society amasung Global Himalayan Expedition na Meghalaya amasung Arunachal Pradesh ki tongan makungang anida solar electrification yenthokre. Pawasina hai solar electrification project ki makhada solar electrification sing adu yenthokibani. Solar electrification sizinabana hydroelectric power hantahanbata natana arembada energy manghandaba ngamle. Kendra na paikhatpa New Integrated Food Security Scheme ngasidagi chanaba hauragani. Kendra gi Mantri Mandol na lepkibagi matung ina scheme asigi makhada Inglisingani kulumdoi asida National Food Security Act napsa gi makhada leiba beneficiary koti marfu mathoi henbada lemna cheng hawai fanganaba pandam thamli. Scheme asina beneficiary singda thong manana amasung
ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅ ꯀꯥꯟꯅꯕ ꯄꯤꯕ ꯉꯝꯂꯒꯅꯤ꯫ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯀꯦꯟꯗ꯭ꯔꯅ ꯑꯟꯇꯣꯗꯌꯥ ꯑꯟꯅ ꯌꯣꯖꯅꯥ ꯑꯃꯁꯨꯡ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯍꯥꯎꯁꯍꯣꯜꯁꯤꯡꯗ ꯌꯥꯎꯅ ꯅꯞꯁꯥꯒꯤ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯗ ꯆꯦꯡ ꯍꯋꯥꯏ ꯂꯦꯝꯅ ꯐꯪꯍꯟꯒꯅꯤ꯫ ꯇꯥꯕꯤꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯀꯥꯁꯋꯥꯅꯤ ꯏꯝꯐꯥꯜꯗꯒꯤꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯈꯔꯗ ꯀꯣꯚꯤꯗ-19ꯒꯤ ꯑꯅꯧꯕ ꯀꯦꯁ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯑꯀꯟꯕ ꯆꯦꯛꯁꯤꯜ ꯊꯧꯔꯥꯡ ꯂꯧꯈꯠꯅꯕ ꯈꯪꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯔꯀꯥꯔꯅ ꯂꯥꯏꯆꯠ ꯑꯁꯤ ꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯤꯕꯁꯤꯡ ꯑꯗꯨ ꯉꯔꯥꯡ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯤꯐꯝ ꯑꯃꯗ ꯍꯟꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯃꯤꯐꯝ ꯑꯗꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯣꯛꯇꯔ ꯄꯤ.ꯀꯦ. ꯃꯤꯁ꯭ꯔꯥꯅ ꯁꯚꯥꯄꯇꯤ ꯑꯣꯏꯗꯨꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐ꯭ꯂꯥꯏꯠꯁꯤꯡꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯂꯥꯛꯄ ꯄꯦꯁꯦꯟꯖꯔꯁꯤꯡ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯕ ꯑꯃꯁꯨꯡ ꯇꯦꯁ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅ ꯅꯩꯅꯈꯤ꯫ ꯅꯧꯅ ꯆꯦꯛꯁꯤꯜ ꯊꯧꯔꯥꯡ ꯑꯁꯤ ꯂꯧꯈꯠꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐ꯭ꯂꯥꯏꯠ 1,813 ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯈ꯭ꯔꯦ꯫ ꯃꯗꯨꯗ ꯇꯣꯡꯂꯛꯄ ꯄꯦꯁꯦꯟꯖꯔ 5,000 ꯔꯣꯝꯒꯤ ꯁꯦꯝꯄꯜ ꯂꯧꯗꯨꯅ ꯀꯣꯚꯤꯗ-19ꯒꯤ ꯇꯦꯁ ꯇꯧꯈ꯭ꯔꯦ꯫ ꯁꯔꯀꯥꯔꯅ ꯍꯥꯏꯔꯤ ꯆꯥꯏꯅꯥ, ꯍꯣꯡꯀꯣꯡ, ꯖꯄꯥꯟ, ꯁꯥꯎꯊ ꯀꯣꯔꯤꯌꯥ, ꯁꯤꯡꯒꯥꯄꯨꯔ ꯑꯃꯁꯨꯡ ꯊꯥꯏꯂꯦꯟꯗꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯄꯦꯁꯦꯟꯖꯔꯁꯤꯡ ꯉꯁꯤꯗꯒꯤ ꯍꯧꯅ RT-PCR ꯇꯦꯁ ꯇꯧꯒꯗꯕꯅꯤ꯫ ꯄꯦꯁꯦꯟꯖꯔ ꯈꯨꯗꯤꯡꯃꯛꯅ ꯃꯈꯣꯏꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨ ꯑꯦꯌꯔ ꯁꯨꯕꯤꯙꯥ ꯄꯣꯔꯇꯦꯜꯗ ꯑꯞꯂꯣꯗ ꯇꯧꯒꯗꯕꯅꯤ꯫ ꯍꯛꯁꯦꯜ ꯃꯟꯇ꯭ꯔꯥꯂꯣꯏꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯄꯨꯡ 62ꯒꯤ ꯃꯅꯨꯡꯗ ꯇꯦꯁ ꯇꯧꯒꯗꯕꯅꯤ꯫ ꯃꯟꯇ꯭ꯔꯥꯂꯣꯏ ꯑꯁꯤꯅ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥꯗ ꯀꯣꯚꯤꯗ-19ꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯇꯉꯥꯏꯐꯗꯅ ꯊꯧꯔꯥꯡ ꯑꯁꯤ ꯂꯧꯈꯠꯄꯅꯤ꯫ ꯀꯦꯟꯗ꯭ꯔꯒꯤ ꯁꯥꯏꯟꯁ ꯑꯦꯟ ꯇꯦꯛꯅꯣꯂꯣꯖꯤ ꯃꯟꯇ꯭ꯔꯤ ꯗꯣꯛꯇꯔ ꯖꯤꯇꯦꯟꯗ꯭ꯔ ꯁꯤꯡꯅ ꯉꯔꯥꯡ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯅꯦꯁꯅꯦꯜ ꯔꯤꯁꯔꯁ ꯗꯤꯚꯦꯂꯞꯃꯦꯟꯠ ꯀꯣꯔꯄꯣꯔꯦꯁꯟ NRDCꯗ ꯏꯟꯀ꯭ꯌꯨꯕꯦꯁꯟ ꯁꯦꯟꯇꯔ ꯑꯃ ꯍꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯥꯡꯗꯣꯛꯂꯤꯕ ꯁꯦꯟꯇꯔ ꯑꯁꯤꯅ ꯁ꯭ꯇꯥꯔꯠ-ꯑꯞꯀꯤ ꯊꯕꯛ ꯊꯧꯔꯝꯗ ꯇꯨꯡ ꯀꯣꯏꯅ ꯀꯥꯟꯅꯕ ꯄꯤꯕ ꯉꯝꯂꯒꯅꯤ꯫ ꯗꯣꯛꯇꯔ ꯁꯤꯡꯅ ꯍꯥꯏ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯁ꯭ꯇꯥꯔꯠ-ꯑꯞ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯀꯤꯝꯁꯤꯡ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯉꯥꯏꯐꯗꯅ ꯏꯟꯀ꯭ꯌꯨꯕꯦꯁꯟ ꯁꯦꯟꯇꯔ ꯑꯁꯤ ꯂꯤꯡꯅꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯄꯅꯤ꯫ ꯍꯛꯁꯦꯜ ꯃꯟꯇ꯭ꯔꯤ ꯃꯟꯁꯨꯈ ꯃꯥꯟꯗꯚ꯭ꯌꯥꯅ ꯍꯥꯏꯔꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯑꯍꯣꯡꯕ ꯃꯃꯜꯗ ꯑꯅꯥ-ꯂꯥꯌꯦꯡꯒꯤ ꯍꯤꯗꯥꯛ ꯐꯪꯍꯟꯅꯕꯒꯤꯗꯃꯛ ꯄꯥꯏꯈꯠꯈꯤꯕ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯖꯟ ꯑꯣꯁꯤꯙꯤ ꯀꯦꯟꯗ꯭ꯔ 6,000 ꯍꯥꯡꯗꯣꯛꯄ ꯉꯝꯂꯦ꯫ ꯇ꯭ꯋꯤꯇꯔꯗ ꯊꯥꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯗꯣꯛꯇꯔ ꯃꯥꯟꯗꯚ꯭ꯌꯥꯅ ꯍꯥꯏ ꯍꯥꯏꯔꯤꯕ ꯀꯦꯟꯗ꯭ꯔꯁꯤꯡ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯥꯏꯔꯕ ꯃꯤꯑꯣꯏ ꯀꯌꯥꯗ ꯑꯅꯥ-ꯂꯥꯌꯦꯡꯒꯤ ꯍꯤꯗꯥꯛ ꯍꯣꯡꯅ ꯐꯪꯍꯟꯗꯨꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯂꯥꯏꯊꯣꯛꯍꯟꯕ ꯉꯝꯂꯦ꯫ ꯖꯟ ꯑꯣꯁꯤꯙꯤ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯀꯦꯟꯗ꯭ꯔꯒꯤ ꯀꯦꯃꯤꯀꯦꯜ ꯑꯃꯁꯨꯡ ꯐꯔꯇꯤꯂꯥꯏꯖꯔꯁ ꯃꯟꯇ꯭ꯔꯥꯂꯣꯏꯅ ꯏꯪ 2009ꯗ ꯍꯧꯗꯣꯛꯈꯤꯕꯅꯤ꯫ ꯁ꯭ꯀꯤꯝ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯅꯕꯒꯤꯗꯃꯛ ꯏꯪ 2013ꯗ ꯅꯧꯅ ꯃꯃꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯗ ꯍꯛꯁꯦꯜꯒꯤ ꯀꯥꯟꯅꯕ ꯐꯪꯍꯟꯅꯕ ꯍꯣꯠꯅꯈꯤ꯫ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯄꯥꯟꯗꯝꯗꯤ ꯑꯅꯥ-ꯂꯥꯌꯦꯡꯗ ꯁꯤꯖꯤꯟꯅꯔꯤꯕ ꯃꯒꯨꯟ ꯂꯩꯕ ꯍꯤꯗꯥꯛꯁꯤꯡ ꯑꯍꯣꯡꯕ ꯃꯃꯜꯗ ꯃꯤꯌꯥꯝꯗ ꯐꯪꯍꯟꯕꯅꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 9 ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯍꯤꯗꯥꯛꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯕꯅ ꯑꯄꯨꯟꯕ ꯁꯦꯟꯐꯝ ꯂꯨꯄꯥ ꯀꯣꯇꯤ 19 ꯂꯣꯝ ꯀꯟꯕ ꯉꯝꯈꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯃꯥꯔꯆ ꯊꯥ ꯐꯥꯎꯕꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯖꯟ ꯑꯣꯁꯤꯙꯤ ꯀꯦꯟꯗ꯭ꯔ 10,000 ꯁꯨꯍꯟꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ ꯍꯥꯏꯔꯤ꯫ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁ ꯃꯟꯇ꯭ꯔꯥꯂꯣꯏꯅ ꯍꯥꯏꯔꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯒꯤ ꯈꯨꯡꯒꯪ 1,953 ꯍꯦꯟꯅ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯑꯥꯗꯤ ꯑꯥꯗꯔꯁ ꯒ꯭ꯔꯥꯝ ꯌꯣꯖꯅꯥꯒꯤ ꯃꯈꯥꯗ ꯀꯣꯟꯁꯤꯟꯗꯨꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯅ ꯆꯪꯁꯤꯜꯂꯤ꯫ ꯃꯟꯇ꯭ꯔꯥꯂꯣꯏ ꯑꯁꯤꯅ ꯍꯥꯏ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯄ꯭ꯔꯣꯖꯦꯛ ꯀꯌꯥ ꯄꯥꯏꯈꯠꯅꯕꯒꯤꯗꯃꯛ ꯁꯔꯀꯥꯔꯅ ꯂꯨꯄꯥ ꯀꯣꯇꯤ 1,900,000ꯒꯤ ꯁꯦꯟꯐꯝ ꯍꯥꯟꯅꯅ ꯀꯥꯏꯊꯣꯛꯈ꯭ꯔꯦ꯫ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯁꯣꯠꯊꯅ ꯂꯩꯔꯤꯕ ꯇ꯭ꯔꯥꯏꯕꯦꯜ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯁꯦꯜ-ꯊꯨꯝꯒꯤ ꯂꯝꯗ ꯑꯑꯣꯟꯕ ꯀꯌా ꯄꯨꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯐꯤꯚꯝ ꯐꯒꯠꯍꯟꯕ ꯉꯝꯂꯤ꯫ ꯕꯤꯍꯥꯔꯗ ꯍꯨ ꯆꯦꯟꯕ ꯌꯨ ꯌꯣꯟꯕꯒꯤ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯅ ꯐꯥꯅꯕ ꯇꯥꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯃ ꯗꯦꯜꯂꯤ ꯄꯨꯂꯤꯁꯅ ꯐꯥꯔꯦ꯫ ꯃꯃꯥꯡ ꯊꯥꯒꯤ ꯂꯣꯏꯔꯝꯗꯥꯏꯗ ꯄꯣꯠꯌꯥꯟ ꯌꯥꯎꯕ ꯍꯨ ꯆꯦꯟꯕ ꯌꯨ ꯊꯛꯂꯨꯕꯗꯒꯤ ꯕꯤꯍꯥꯔꯗ ꯃꯤꯑꯣꯏ ꯀꯌꯥ ꯁꯤꯈꯤꯕ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯈꯤꯕꯅꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯁꯔꯟ ꯖꯤꯂꯥꯗꯒꯤ ꯔꯥꯝꯕꯥꯕꯨ ꯃꯍꯟꯇꯣꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯕꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯔꯨꯑꯣꯏꯅ ꯆꯦꯟꯅꯕ ꯃꯤꯁꯛꯅꯤ ꯍꯥꯏꯔꯤ꯫ ꯗꯦꯜꯂꯤ NCRꯗ ꯉꯁꯤ ꯑꯌꯨꯛ ꯔꯤꯛꯇꯔ ꯁ꯭ꯀꯦꯜꯗ 3.9 ꯌꯧꯅ ꯌꯨꯍꯥꯔ ꯍꯥꯈ꯭ꯔꯦ꯫ ꯅꯦꯁꯅꯦꯜ ꯁꯦꯟꯇꯔ ꯐꯣꯔ ꯁꯤꯁꯃꯣꯂꯣꯖꯤꯒꯤ ꯄꯥꯎꯒꯤ ꯃꯇꯨꯡꯏꯟꯅ ꯌꯨꯍꯥꯔ ꯑꯗꯨꯒꯤ ꯏꯄꯤ ꯁꯦꯟꯇꯔ ꯍꯔꯤꯌꯥꯅꯥꯒꯤ ꯖꯖꯥꯔꯗ ꯂꯩꯅꯨꯡꯗ ꯀꯤꯂꯣꯃꯤꯇꯔ 5 ꯂꯨꯅ ꯌꯨꯍꯥꯔ ꯑꯗꯨ ꯍꯥꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯃꯤꯁꯤ ꯃꯤꯅꯥ ꯑꯃꯁꯨꯡ ꯂꯟ-ꯊꯨꯝ ꯃꯥꯡ-ꯇꯥꯛꯄꯒꯤ ꯄꯥꯎ ꯂꯩꯇꯦ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯑꯅꯧꯕ ꯆꯍꯤ ꯏꯪ 2019ꯕꯨ ꯃꯤꯌꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯄꯒ ꯂꯣꯏꯅꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯀꯦꯟꯗ꯭ꯔꯅ ꯄꯥꯏꯈꯠꯄ ꯅ꯭ꯌꯨ ꯏꯟꯇꯤꯒ꯭ꯔꯦꯇꯦꯗ ꯐꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁ꯭ꯀꯤꯝ ꯉꯁꯤꯗꯒꯤ ꯆꯠꯅꯕ ꯍꯧꯔꯒꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯈꯔꯗ ꯀꯣꯚꯤꯗ-19ꯒꯤ ꯑꯅꯧꯕ ꯀꯦꯁ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯑꯀꯟꯕ ꯆꯦꯛꯁꯤꯜ ꯊꯧꯔꯥꯡ ꯂꯧꯈꯠꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯑꯃꯁꯨꯡ ꯁꯔꯀꯥꯔꯅ ꯍꯥꯏꯔꯤ ꯆꯥꯏꯅꯥ, ꯍꯣꯡꯀꯣꯡ, ꯖꯄꯥꯟ, ꯁꯥꯎꯊ ꯀꯣꯔꯤꯌꯥ, ꯁꯤꯡꯒꯥꯄꯨꯔ ꯑꯃꯁꯨꯡ ꯊꯥꯏꯂꯦꯟꯗꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯄꯦꯁꯦꯟꯖꯔꯁꯤꯡ ꯉꯁꯤꯗꯒꯤ ꯍꯧꯅ RT-PCR ꯇꯦꯁ ꯇꯧꯒꯗꯕꯅꯤ꯫ ꯄꯥꯎ ꯂꯣꯏꯖꯔꯦ꯫